Kipur de ke koi MLA thok tri bakari dino ai koi meitai puno mak manare hairaga candidate ama puthok ta re soi dar mi kani haibane chingba poidrba democracy da bu ahanbada oza L Kumar Singh oza bu masigi thoram siga mari lainana afai wahi manga taratang thamina ba kausenjari ahanba maktada taishta tindiri amashu bangda hol sibu tengoi biriba kai khunajal khurmapu ikokna khuramjari loinana bangda tindiriba masigi asimlaba yamna mating laiba mapum phaba adumlaba thormo henbina bidangta lengbirekliba chirinaw jaguru sing ise chel sing khoi khudum pusu ayakna ikai khunu bosel tashenadi ayakki maikidagi yamna sangna haija basai pamjade yam samlapna panjani mawpamdi khunai sida aikoi gi lairiba maitai gi khunai sida aikoi ase kanana samasimu ngakadage haibase ayam matamda dum paulo panthai oina chadalo dum dei mawpamni naharon singna na koina pugdoni ko naharon singna koi mayak chumna mayak lana samaj sigi hauna dum chapar ma khang laga samaj sigi oiba yangle no lidir bana koina puna makse loina ninthi jana asoi ba aran ban lambi da chap tan bu da makta na koi khoi makpu gai to ba han singna angang ni da hona ta laga loina chadari mo phamni adubu ai khoi na si ai khoi gi kari general secretary su pambirani tax ki maramdagi ai khoi se maruna laptop na ba amadi samaj sigi ate ahian ba thorum kya tan bada ai khoi khunai sina apung phana ai khoi se chakhat palambi da pukhatna bi damakta hona bagi marunda ai khoi gi huji autonomous development council tan ba loina na ai hak magi di panjani badi asita natna samaj ma shem bada ai khoi na ai khoi gi makha gi base tagi ai khoi na masi chap chap mongda ai khoi masi gi gyan lo sing sing se pik de ngang sing di hona na ai khoi school khamta da jana tap du khamta da ta bada mayum mai bisna jum mai bisna pai gi hoba ayan han ba hoba angang gi lamchat semba mi ma gi lamchat semba mi ma gi wakhalo landing asi pokhat pada ya mi chaw ba thadang lo ri base jum gi mama pa bising loina na hal lo bising kulak le ta lai bising puna makki masi jam ma thau ta ba asi ai khoi na khang ni chat na base masi jam ma thau ta he na khali ai khoi na asi young Manipuri Council Assamaina Haiba Wapam Simak Assam Daliba Equagi Maitei Kunai Viva Naharon Simsina Local Todangsi Yam Chow Makwagi Masida Makoina Tagoda Tabaksi Yam Kava Tabak Mutania do Waikoina Masi Tela Tamsida Yiki Matamsida Equi Pudimana Yamuna Kanda the Badi Equia Equina Lambin Chuna Mayon Chuna Chap Tagadi Equagi Imu Manung Shangopa achouba afaba wakhalun khanbang ba naharon sing puthokpada masi khara aikoi masi matam manhandana yamna haksin na lawraga aikoi gi samaj se sambat sagatpada abwa khoi gi chawba thodang se mathau tarbadi mangli ba halsna man sing ma yoja guru sing dagi guide lawraga aikoi na chamin na basa aikoi na masi soidana kawba yadaba thodang amani hana lawraga aikoi khodimakna samaj se sakhat minana ba honasi sigumba Fajaraba Council Young Manipuri Council Assam se ayaki maki dagi makoi su ekoi gi samaj ki damakta jati ki damakta iriba ki damakta adum laba sirwa matam kya lakpada lantheng lagaba adum laba tanja kya thorakpada chawar ba shakti ma nakoina lorok role duna samaj se punna nakoi matum lekada ba adum laba phibam de sembi laga ekoi gi samaj se kannana ba afaba lambenda ekoi maipu ne chat lo yamakti masi gi damakta wakhalun se shoidar nakoi khudmak mai pangna masi pangthok lakane habi asha se thamjari aduna aroi bada mayambo khoramjaraga ayaki wafum khradang thamjaba se asi Young Manipuri Council se koina mayam gi afaba shaba ko bang mo isna haiba wafum si thamjaraga hak ma ayaki wafum se sida enchinjare kausenjari oza sinami bocha anbada daisi khinbiriba ama chumang de tv pro jaguru me apno ko khramdali masi
ꯌꯥꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯥꯟꯕ ꯃꯄꯨꯡ ꯐꯥꯕ ꯆꯍꯤ ꯃꯄꯨꯡ ꯐꯥꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯤ ꯅꯍꯥꯔꯣꯟ ꯌꯥꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯇꯨꯡꯒꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯊꯪ ꯊꯧꯔꯝ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯄꯤꯔꯛꯄꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯑꯃ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯄꯤꯕ ꯄꯣꯛꯆꯩ ꯑꯃꯁꯨꯡ ꯌꯥꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯄꯨꯡ ꯐꯥꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯁꯤꯃꯁꯨ ꯊꯝꯖꯔꯤ ꯉꯁꯤ ꯌꯥꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯝꯗ ꯑꯩꯅ ꯑꯃꯇꯪ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯆꯣꯏ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ CSO ꯃꯌꯥꯝꯅ ꯆꯦꯡꯒꯨꯝ ꯁꯧꯗꯨꯅ ꯆꯣꯡꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯇꯣꯅꯣꯃꯁ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ CSO ꯃꯌꯥꯝꯁꯦ ꯑꯄꯨꯟꯕ ꯁꯛꯇꯤ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯊꯧꯔꯝ ꯄꯨꯟꯁꯤꯟꯅꯕꯒꯤ 사갓과 우보다 아무송 마풍파와 삭티모 포럭나바 환나베 시부 아이 다갓자리 마탕다수 ngasi hojikse ekhoi khuna sigidi mamang lo ajan su takpirami jamna chiraba jemujo mageida awatri awatong etani politics sangde kari khangde ekhoi kanagomna haini ajan aman su aja sanan su takpirami aisu politics ta karni lejeruna simok tangni khangni akwa haini maiti mana simana sen akoi maiti mana na ba launari ngaida mayang na sing na moine sing yawa 오자만 수탁비 ngaktam wangda magi group da magi GP da na matal leyena moi mesen amana kakkan amana moi mesen khana launam sina painhang dadi moi amta chamana geina ai khoi chamana saina launari ngai da mi na hena mana gi ba halya adubo hingdaba jadabanna ai khoi gi di khungang amada lekai amada hojikse somji yengmada ꯑꯩꯈꯣꯏ ꯃꯥꯅꯁꯤ ꯑꯃꯅ ꯁꯣꯇꯕꯗ ꯑꯃꯅ ꯏꯟꯈꯠꯅꯕꯁꯤ ꯀꯌꯥ ꯈꯟꯅꯗꯦ ꯑꯃꯅ ꯈꯤꯇꯪ ꯍꯦꯟꯒꯠꯈꯤꯗ ꯎꯔꯗꯤ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯆꯤꯡꯊꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯆꯤꯟ ꯊꯣꯛꯇ꯭ꯔꯁꯨ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯈꯟꯅꯕ ꯃꯥꯜꯂꯤ ꯃꯁꯤ ꯍꯧꯒꯠꯂꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯑꯆꯨꯝꯕ ꯁꯛꯇꯤ ꯑꯃ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯑꯩꯈꯣꯏ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯑꯃꯅ ꯁꯣꯜꯂꯕꯁꯨ ꯑꯃꯅ ꯆꯤꯡꯈꯠꯇꯕ ꯌꯥꯗꯦ ꯑꯃꯅ ꯍꯦꯟꯒꯠꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯟꯈꯠꯂꯒ ꯃꯥꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯀꯥꯈꯠꯁꯤꯒꯦ ꯈꯟꯅꯕ ꯃꯁꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯝꯖꯔꯒ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ओजा RK सनाहल बुसु असगी प्रोग्राम सिगे मरी लेना मफम मंगा द्रातन तेंतकना थंबिनबा निंसिंजरी ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯑꯩ ꯌꯥꯝꯅ ꯇꯦꯟꯅ ꯋꯥ ꯃꯅꯤꯊꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯍꯥꯏꯗꯤ ꯆꯥꯏꯅꯤꯁ ꯁ꯭ꯄꯤꯀꯤꯡꯅꯤ ꯃꯁꯤꯗ ꯑꯩ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗ our youths will not be effective in the tomorrow's world if they are trained studied skill masi aikoina ayamba conference ta aikoina tajabada khangjabada haugi basida aikoina neinaba suppose for example Treaty of Jindabona ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯥꯡꯕ ꯄꯨꯔꯛꯀꯦ ꯀꯔꯤ ꯇꯣꯡꯕ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯌꯥꯝꯅ ꯅꯩꯅꯩ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯅꯠꯇꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯉꯁꯤꯒꯤ YMCꯒꯤ ꯊꯤꯝꯗ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯣꯇꯦꯁꯟ ꯑꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯣꯇꯦꯁꯟ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ
ꯑꯩꯈꯣꯏꯗ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯗꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯣꯇꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯩꯅꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ ꯍꯧꯈꯤꯕꯁꯤꯡꯗꯨꯗ ꯅꯩꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯗ ꯑꯩ ꯍꯥꯏꯅꯤꯡꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗ ꯂꯥꯛꯀꯗꯕꯗ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯑꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯤꯌꯁ ꯑꯣꯏꯗꯕꯒꯤꯗꯃꯛꯇ ꯅꯍꯥꯔꯣꯜꯗ ꯇꯥꯛꯄꯤꯕꯁꯦ ꯏꯎꯗꯕꯒꯨꯝ ꯇꯧꯔꯤ ꯈꯔ ꯍꯥꯏꯔꯨꯔꯒ ꯁꯨꯝ ꯑꯩ ꯑꯗꯨꯝ ꯋꯥ ꯑꯃꯇꯪ ꯑꯗꯨꯝ ꯅꯞꯆꯒꯦ ꯂꯈꯤꯄꯨꯔꯁꯤ ꯃꯩꯇꯩꯅ ꯇꯥꯕ ꯑꯄꯨꯡꯕ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯃꯅꯤ ꯑꯗꯣ ꯃꯩꯇꯩ ꯍꯥꯏꯗꯤ ꯂꯈꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ MLA ꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯄꯨꯊꯣꯛ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯏꯗ꯭ꯔꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯕꯨ ꯄꯤꯛꯈ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃꯈꯛꯅ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯂꯝꯖꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯗ ꯇꯥꯛꯄꯤꯕ ꯃꯁꯤ ꯇꯧꯕꯤꯗꯕ ꯑꯩꯅ ꯌꯥꯝꯅ ꯁꯝꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯒꯤ ꯃꯇꯨꯡꯗꯁꯨ ꯑꯉꯥꯡ ꯑꯍꯩ ꯑꯍꯩꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯂꯥꯕꯣꯔꯦꯠꯂꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯏꯀꯣꯅꯣꯃꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯒꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯁꯦꯝꯕꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯎꯕ ꯐꯪꯉꯒꯦ ꯑꯩꯈꯣ ꯎꯕꯤꯕ꯭ꯔꯥ ꯑꯃ ꯐꯥꯎꯕꯁꯨ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯅꯍꯥꯔꯣꯜꯁꯤꯡꯗꯤ ꯍꯥꯏꯗꯤ ꯇ꯭ꯔꯁꯇꯤ ꯑꯣꯐ ꯗ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯍꯥꯏꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯣꯜꯅꯦ ꯀꯔꯤꯅꯣ ꯌꯨꯝꯕꯤ ꯑꯣꯏꯗꯣꯏꯁꯤꯕꯨ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯈꯟꯅꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯕꯛꯂꯣꯟꯗ ꯃꯦꯇꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯍꯣꯠꯅꯕꯤꯕ ꯃꯁꯤꯃ ꯈꯤꯇꯪ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ YMCA ꯑꯩ ꯉꯁꯤ ꯃꯃꯥꯡꯗ ꯃꯃꯤꯡꯗꯤ ꯇꯥꯈ꯭ರೆ ꯊꯕꯛ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ in its infantile age-ꯇ ꯌꯥꯝ ꯅꯧꯔꯤꯕ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯇꯪ ꯐꯥꯔꯤꯕ ꯃꯥꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯑꯗꯨꯝ ꯇꯥꯖꯩ ꯑꯩ ꯔꯦꯀꯣꯔꯗ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯕꯜꯂꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯣꯐ ꯗ ꯌꯣꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ Assam is very appreciable one ꯑꯩ ꯃꯁꯤ ꯃꯈꯥ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯅꯥꯡꯅ YMCꯕꯨ ꯍꯤꯡꯕꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯊꯥꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ